Manipur COVID-19 positive OIBAGI case NONGMA-NONGMAGI HEN-GATLAKLI. NGASISU state ASIDA COVID-19 positive OIBA MEEOI 13 Thengnabaga Loinana HOUJIK PHAOBADA Punna COVID-19 positive OIBA migi masing 159 Shukhre Ramasiga Mari Lainana Health Services Manipur na thadorapa cherol amana hai ngarang gi pung 2 dagi ngasi gi pung 2 faubada punna sample nifumathoi COVID-19 gi test tawada COVID ki positive case 13 thengnaki hairiba pungpam masigi manungda COVID-19 positive oibagi chang asi Chada kuntra humdoi 10.8 oiki. Ngasi thengnakhiba COVID-19 gi case 13 adu Imphal West District da 8 amadi Imphal East District da gi 4 ni. HOUJIK PHAOBADA punna sample 9 COVID-19 test tawkhre masida Imphal East District da sample kuntra humdoi Imphal West District da 9 Bisnupur District da 4 Kakching District da 1 Thengnabaga District da 2 amadi Thoubal District da COVID ki positive case 3 thengnaki. HOUJIK PHAOBAGI oina MEEOI kun naba phaduna discharge tawkhre NGASISU MEEOI 3 naba phaduna discharge tawkhraba matungda active case 139 leihori HOUJIK status sida oirakliba laichad asidagi ngakthoknaba miyamna COVID-19 gi chanakanglon ngakna chatpagi tangai fadaba lei loinana oirakliba phibam asida miyamni paidanaba cherola sina makhatana khangalakli panba yabadi hokhiba tang 8 da Bisnupur district gi MEEOI ama chayasigi ihan hanboina COVID-19 positive oiramba thengnakibani